ꯏꯟꯖꯥꯡ ꯂꯩꯔꯦ ꯑꯃꯨꯛ ꯌꯦꯡꯈꯠꯂꯒꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯧꯕꯁꯦ ꯍꯦꯕꯤꯠ ꯑꯣꯏꯔꯦ ꯁꯤꯅꯅꯦ ꯖꯥꯃꯨꯟ ꯖꯥꯃꯨꯟ ꯍꯥꯏꯗꯤ ꯖꯥꯝꯗꯣ ꯍꯥꯎꯒꯗ꯭ꯔꯥ ꯄꯄꯥ ꯍꯧꯒꯅꯤ ꯖꯥꯝꯁꯦ ꯀꯩ ꯍꯥꯏꯒꯦ ꯖꯥꯃꯨꯟ ꯑꯗꯨꯝ ꯍꯥꯏꯕ꯭ꯔꯥ ꯁꯥꯃꯤꯁꯇ ꯖꯥꯃꯨꯟ ꯑꯗꯨꯝ ꯍꯥꯏꯕ꯭ꯔꯥ ꯖꯥꯃꯨꯟ ꯍꯥꯏꯕꯅꯤ ꯇꯨ ꯀꯌꯥ ꯄꯤ ꯄꯤꯔꯣꯡꯈꯥꯏꯔ ꯂꯨꯄꯥ 5 ꯀꯤꯂꯣꯝꯈꯥꯏꯗ ꯂꯨꯄꯥ 50 ꯍꯧꯖꯤꯛꯄꯨ ꯑꯩ ꯁꯤꯗꯦꯕ ꯉꯥꯡꯉꯕ ꯂꯨꯄꯥ 5 ꯄꯤꯕꯕꯨ ꯀꯅꯥ ꯂꯩꯗꯣꯏꯅꯣ 50 ꯁꯤ ꯌꯥꯝ ꯐꯕꯅꯤꯀꯣ ꯃꯌꯥꯝ ꯑꯥꯏꯔꯟ ꯏ ꯋꯥꯠꯄ ꯑꯗꯒꯤ ꯏꯁꯀꯤꯟꯒꯤ ꯑꯁ ꯌꯥꯝ ꯐꯕꯅꯦ ꯒꯨꯒꯜꯗ ꯁꯥꯔꯁ ꯇꯧꯔꯒ ꯌꯦꯡꯉꯨ ꯄꯠꯄꯗꯤ ꯈꯤꯇꯪ ꯌꯥꯎꯔꯦ ꯅꯍꯥꯟꯃꯨꯛ ꯑꯩꯅꯅꯦ ꯁꯤꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯅꯦ ꯑꯗꯒꯤ ꯖꯨꯁꯀ ꯁꯦꯝꯃꯤꯀꯣ ꯕꯕꯥ ꯍꯥꯎꯏ ꯄꯣꯠꯇꯣ ꯍꯣꯏ ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯦꯝ ꯇꯥꯔꯦ ꯁꯤꯃ ꯑꯁꯣꯝꯗ ꯒꯣꯂꯤ ꯅꯤꯐꯨ ꯑꯩꯅꯦ ꯀꯩꯅꯣꯒꯤ ꯀꯔꯤꯑꯕ ꯄꯥꯏꯅꯦꯄꯜꯒꯤ ꯍꯥꯏꯗꯤ ꯀꯤꯍꯣꯝꯒꯤ ꯁꯤ ꯀꯤꯍꯣꯝ ꯂꯨꯄꯥ 90 ꯑꯣꯏꯗꯤ 10 ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯃꯗ ꯅꯤꯐꯨ ꯑꯃꯗ ꯑꯣ ꯑꯃꯗ 90 ꯑꯩ ꯌꯥꯝ ꯍꯣꯡꯕ ꯍꯥꯏꯃꯟꯈ꯭ꯔꯦ ꯑꯆꯥꯔ ꯁꯦꯝꯃꯛꯀꯦ ꯊꯥꯎ ꯍꯥꯞꯇꯕꯤꯗ ꯊꯣꯡꯕꯁꯦ ꯅꯠꯇꯦ ꯑꯆꯥꯔ ꯌꯥꯝ ꯍꯥꯎꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯕꯒꯤ ꯊꯥꯎ ꯌꯥꯎꯗꯕꯤꯗ ꯁꯦꯝꯃꯛꯀꯦꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯦꯝꯃꯣꯏ ꯀꯩꯅꯣꯗ ꯉꯁꯤ ꯄꯥꯛꯅꯝꯒꯤ ꯔꯦꯁꯤꯄꯤ ꯌꯦꯟꯗꯦꯝ ꯄꯥꯛꯅꯝ ꯔꯦꯁꯤꯄꯤ ꯍꯥꯞꯈꯤꯕꯅꯦ ꯌꯦꯡꯗꯕ ꯌꯥꯎꯔꯗꯤ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯁꯤꯅꯅꯦ 90 ꯑꯣꯏꯗꯤ 80 ꯇꯥꯔꯦ 20 ꯑꯅꯥꯔꯣꯁ ꯃꯤ ꯌꯦꯡꯕꯁꯤꯗꯤ ꯈꯪꯉ ꯄꯣꯠꯅꯤꯗꯀꯣ ꯕꯕꯥ 30 ꯁꯤꯅ ꯍꯣꯡꯉꯦ ꯅꯍꯥꯟ 90ꯗꯨꯁꯨ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯁꯤꯗꯩ ꯂꯩꯕꯗꯣ ꯁꯤꯁꯤꯅꯅꯦ ꯃꯤꯊꯥ ꯂꯥꯎ ꯃꯥꯏꯔꯦꯟ ꯂꯨꯄꯥ 30ꯒꯤ ꯑꯩꯁꯦ ꯆꯠꯀꯦ ꯇꯧꯕ ꯉꯝꯗꯤ ꯌꯥꯝ ꯁꯥꯏ ꯑꯩ ꯆꯠꯂ ꯂꯥꯏꯞ ꯌꯥꯝ ꯇꯧꯅꯤꯡꯕꯅꯦꯕ ꯉꯝꯗꯕ 30ꯗꯤ ꯍꯣꯡꯉꯤꯀꯣ ꯃꯇꯨ ꯄꯥꯟꯗꯕꯤ ꯃꯇꯨ ꯄꯥꯟꯕꯁꯦ ꯍꯥꯎꯇꯦ ꯍꯥꯏꯔꯒ ꯍꯥꯟꯅꯁꯨ ꯂꯩꯔꯤꯌꯦ ꯅꯪ ꯂꯩꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯦꯒꯦꯁ ꯄꯥꯏ ꯁꯤꯅ ꯕꯥꯒꯣꯖꯥ ꯀꯌꯥ ꯄꯤꯁꯤꯅ ꯁꯤꯅ ꯂꯨꯄꯥ 30 10 ꯁꯤꯗꯤ ꯑꯅꯧꯕꯅꯦ ꯂꯩꯗꯤ ꯂꯩꯔꯤꯌꯦ ꯄꯄꯥ ꯈꯪꯉꯦ ꯀꯥꯎꯔꯕꯣ ꯅꯤꯡꯁꯤꯡꯉꯦ ꯁꯤꯅ ꯑꯂꯨꯒ ꯇꯤꯜꯍꯧꯒ ꯁꯤ ꯀꯩꯗꯧꯅꯤ ꯅꯠꯇ꯭ꯔꯥ ꯆꯅꯝꯁꯨ ꯆꯅꯝꯒ ꯁꯦꯕꯣꯠꯁꯦ ꯉꯁꯤꯗꯤ ꯌꯥꯛꯑꯦ ꯁꯤꯅ ꯕꯣꯏ ꯚꯣꯜ ꯍꯣꯜ ꯀꯌꯥꯅꯤ ꯁꯦ ꯂꯨꯄꯥ 90 ꯅꯤꯐꯨ ꯌꯥꯝ ꯀꯟꯅ ꯇꯥꯡꯗꯦ ꯑꯗꯨꯝ ꯍꯣꯡꯉꯦ ꯁꯥꯕꯅꯤꯅ ꯃꯣꯏꯁꯨ ꯏꯟꯖꯥꯡ ꯄꯨꯊꯣꯛ ꯉꯝꯄꯣꯠꯇ꯭ꯔꯦ ꯑꯩꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯂꯁ꯭ꯔꯥ ꯂꯨꯄꯥ 20 ꯈꯛꯇꯅꯤ ꯂꯨꯄꯥ 10ꯒꯤ ꯑꯩꯒꯤ ꯊꯥꯕꯗꯣ ꯂꯣꯏ ꯂꯣꯏꯔꯦ ꯀꯪꯈ꯭ꯔꯦ ꯃꯣꯏꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃꯅꯅꯦ ꯍꯧꯔꯦꯅ ꯄꯥꯜꯂꯦ ꯂꯣꯏꯁꯜꯂꯦ ꯌꯥꯝ ꯊꯨꯅ ꯁꯤꯅ ꯇꯤꯌꯣ ꯀꯤꯂꯣꯗ 90 ꯁꯤꯒꯤꯁꯨ ꯖꯨꯁ ꯑꯃ ꯁꯦꯝꯃꯛꯀꯦ ꯁꯤꯅ ꯀꯤꯂꯣꯗ 90ꯒꯤ ꯀꯤꯂꯣꯗ ꯅꯠꯇ꯭ꯔꯥ 90 ꯑꯃꯒ ꯋꯥꯠꯂꯤ ꯑꯁ ꯁꯔꯄ꯭ꯔꯥꯏꯖ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯃꯥꯏꯁꯦ ꯀꯤꯂꯣꯗ 90 ꯇꯤꯌꯣ ꯑꯗꯨꯃꯥꯏꯅ ꯊꯝꯃꯛꯈꯤꯅꯤ ꯁꯤꯅ ꯂꯨꯄꯥ 10 ꯂꯨꯄꯥ 10 ꯈꯛꯇꯅꯤ ꯂꯨꯄꯥ 10 ꯈꯛꯇꯅꯤ ꯁꯤꯅ ꯄꯨꯗꯤꯅꯥ ꯄꯨꯗꯤꯅꯥꯁꯦ ꯑꯩꯗꯤ ꯀꯥꯡꯁꯣꯏꯗ ꯌꯥꯝ ꯍꯥꯞꯄꯦ ꯃꯌꯥꯝ ꯐꯕꯅꯦ ꯒ꯭ꯌꯥꯁ ꯌꯥꯝ ꯐꯕꯅꯦ ꯁꯤ ꯀꯌꯥꯅꯣ ꯂꯨꯄꯥ 10 10 10 ꯁꯤꯁꯨ ꯂꯨꯄꯥ 10 ꯉꯥꯏꯈꯣ ꯑꯗꯨꯅ ꯁꯤꯗꯤ ꯑꯔꯥꯏꯕꯅꯤ ꯁꯤꯅ ꯁꯥꯛꯅꯤ ꯆꯨꯝꯅꯒꯤ ꯁꯥꯛꯅꯤ ꯁꯤꯁꯤꯅ ꯁꯥꯛꯇ ꯑꯩꯈꯣꯏꯒꯤ ꯆꯦꯡꯀ꯭ꯔꯨꯞꯇꯣ ꯆꯦꯡꯀ꯭ꯔꯨꯞꯁꯤ ꯏ ꯌꯥꯝ ꯍꯥꯞꯄꯅꯦ ꯃꯌꯥꯝ ꯆꯦꯡꯀ꯭ꯔꯨꯞꯁꯦ ꯌꯥꯝ ꯐꯕꯅꯦ ꯆꯦꯡꯀ꯭ꯔꯨꯞꯁꯦ ꯀꯩ ꯀꯧꯋꯦ ꯅꯣꯏꯗ ꯃꯣꯏꯗꯤ ꯁꯥꯛꯇꯪ ꯍꯥꯏꯕ꯭ꯔꯥ ꯂꯥꯜ ꯁꯥꯛ ꯂꯥꯜ ꯁꯥꯛ ꯍꯥꯏꯕ ꯁꯤꯅ ꯂꯥꯜꯗꯤ ꯅꯠꯇꯦ ꯈꯔꯗꯤ ꯂꯥꯜꯗꯤ ꯑꯣꯏ ꯗꯥꯊꯥꯒꯨꯝꯕ ꯍꯥꯏ ꯃꯣꯏꯗꯤ ꯂꯨꯄꯥ 10ꯒꯤ 10 ꯃꯥꯜꯂꯦ 10ꯗꯤ ꯍꯣꯡꯉꯦ ꯑꯩꯗꯤ ꯁꯧꯒ꯭ꯔꯤꯗꯤ ꯊꯥꯗꯤ ꯊꯥꯏ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯍꯧꯗ꯭ꯔꯤꯌꯦ ꯁꯤ ꯁꯧꯒ꯭ꯔꯤ ꯑꯉꯥꯡꯕꯗꯣ ꯁꯤꯂꯣ ꯁꯧꯒ꯭ꯔꯤꯗꯣ ꯂꯨꯄꯥ 10 ꯈꯛꯇꯅꯤ ꯃꯣꯏꯁꯤꯅꯅꯦ ꯇꯦꯡꯉꯥ ꯀꯧꯅꯦ ꯇꯦꯡꯉꯥ ꯍꯥꯏꯗꯤ ꯑꯁꯤꯟꯕ ꯃꯦꯁꯀꯥ ꯇꯦꯡꯉꯥ ꯃꯦꯁꯀꯥ ꯇꯦꯡꯉꯥ ꯍꯥꯏꯗꯤ ꯑꯁꯤꯟꯕ ꯃꯣꯏꯗꯤ ꯉꯥꯒ ꯌꯥꯝ ꯊꯣꯡꯉꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯗꯤ ꯄꯄꯥꯀꯣ ꯉꯥ ꯄꯨꯔꯥ ꯗꯥꯏꯔꯦꯛ ꯇꯥꯎꯔꯒ ꯑꯣꯛꯀꯁꯨ ꯊꯣꯡꯉꯦ ꯊꯣꯡꯉꯤ ꯑꯣꯛꯀꯁꯨ ꯊꯣꯡꯉꯦ ꯑꯣꯛꯀꯅ ꯕꯣꯔꯣꯒꯨꯝꯕ ꯊꯣꯡꯕ ꯃꯥꯜꯂꯦ ꯕꯣꯔꯣꯁꯤ ꯑꯌꯥꯝꯕ ꯃꯁꯀꯥ ꯇꯦꯡꯉꯥ ꯑꯅꯧꯕ ꯁꯕꯖꯤ ꯅꯍꯥꯟꯒꯩ ꯑꯩꯅ ꯃꯃꯤꯡ ꯍꯥꯏꯕꯗ ꯉꯁꯤ ꯃꯁꯀꯥ ꯇꯦꯡꯉꯥ
Hello ma'am. Mi chỉnh nó lôi hồi hay gì xà vào cái chỉnh vào nó trả. Sina bengana sina lupa Tarakto. tarar hun he si dia. Ni puro mal. Anh surprise mo puthurkani nga kuna. Sidi tilhong. Tilhoy. Senang. Sanam. Lieng gokra. Sidi camera sini sidi kang sui saba di kwa. Lei to ya. Bilahi. Bilahi si kaya no? Bilahi lupa kun. Kun gi hong eh. Masa tinggal ko ba? Yang kun ya. Bilahi lupa kun. Butan degini. Mo sini butan yam na pagi mo. Puthura gi mo ay surprise si ay ni su yam pamba. Ay husband ne hek si ulo din lai de ay yam pamba. Si kai ko to khang. Tita. Tita di kha bu na hai ba. Silong tita. Ay kham da tita bengan ne ko. Tita bengana. Bengana. Sini kari sem no ne to sin. Na. Tita bengana si butan lom de ne am chaw kya pi sin. Sira. Bakun gi. Sina Mulu ate pakwa angang bakal. sina kai no. Batara. Mirchi do. Jolokia. Jolakya, bhut jolakya na ko gi umuro na bhut jolakya dhania le to ba ba dhania le to ba ya muro kang ko khai le de ko muro yam sa di ai ni hinjang thong da ulong ngai muro yam hap ko ne ai ko nga am to laki nga sina ne ayai ba lai tre Kilo da chahum. kai nga no Raw. ro na ma phara Kana pun sila. ngam zadre se ya ne mala pa ya okay ne khara ma thong le dana do khara ma na ya ya ga kang soi thak na ba ngai ai ba lai tre mu ka nga gu ma di se yam phang ge ba ya na ba ma ka phang ba Nè, xí đây nhá, cái lấy ra đấy. Ya, bro không. Mi mga mutiye. Ay ne pak nam recipe ha kram ni mam khaga yin bio. Siradi. Losi lagi ko mam. Masi gi di loy de. Sini ay na khwai hao de si. Tita bengana. Mo di tita hai dia kha ba hai ba. Assamese da maroon se sabji je saina mo bengali type su khaga su bengali ga manai si ge ni me mai gi lei dei mai ren je ne ko ai di nga la sai ba si gi kari anaros ki ke no sina bhutan gi paisa halak ko sare bhutan paisa chat le kamai te no 10 rupees lo si ba to hale ini ma phazen lo ro si sina moi bhutan king do sare bhutan nga ta lai aku su chat lu re bhutan ta amanung da di sang da yamna es lagi ko 50 km ra nam le si lagi ko bye